Hi, welcome everyone. I hope everyone is having a great time. ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗ ꯑꯩꯅ ꯗꯤꯁꯀꯁ ꯇꯧꯖꯅꯤꯡꯉꯤꯕ ꯑꯣꯔ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯅꯤꯡꯉꯤꯕ ꯋꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯂꯛꯏꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤꯕ ꯅꯣꯂꯦꯖꯁꯤꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯌꯥꯡꯅ ꯆꯠꯃꯤꯟꯅꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯉꯝꯗꯗꯅ ꯃꯁꯤꯗꯒꯤ ꯑꯃꯥꯡꯕ ꯑꯣꯏꯅ ꯐꯪꯉꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯑꯣꯏꯅ ꯑꯩ ꯋꯥꯐꯝ ꯈꯔꯗꯪ ꯍꯥꯏꯖꯒꯦꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯥꯔꯝ ꯑꯃꯈꯛ ꯂꯩ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯜꯆꯔꯦꯜ ꯂꯦꯛ ꯑꯅ ꯀꯧꯋꯦ ꯍꯥꯏꯕꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯀꯦꯜ ꯑꯣꯏꯕ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤ ꯅꯨꯡ ꯑꯃ ꯐꯣꯟ ꯇꯤꯚꯤ ꯏꯟꯇꯔꯅꯦꯠ ꯑꯦꯕ꯭ꯔꯤꯊꯤꯡ ꯁꯤ ꯃꯌꯥꯝꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯇꯔꯤꯌꯦꯜ ꯀꯜꯆꯔ ꯇꯦꯛꯅꯣꯂꯣꯖꯤ ꯀꯜꯆꯔ ꯇꯦꯛꯅꯣꯂꯣꯖꯤꯀꯦꯜ ꯀꯜꯆꯔ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯆꯜꯂꯦ ꯑꯗꯨꯒ ꯅꯣꯟ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯅ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯣꯔ ꯁꯣꯁꯥꯏꯇꯤꯗ ꯆꯠꯅꯔꯤꯕ ꯁꯣꯁꯤꯌꯦꯂꯥꯏꯁꯀꯤ ꯂꯦꯚꯦꯜ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯦꯟꯇꯦꯜ ꯑꯣꯏꯕ ꯄꯣꯠꯁꯤꯗ ꯕꯦꯁ ꯇꯧꯕ ꯀꯜꯆꯔ ꯑꯃ ꯁꯤꯅ ꯅꯣꯟ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯀꯜꯆꯔ ꯍꯥꯏ ꯁꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯂꯦꯒꯤꯡ ꯑꯣꯏꯔꯛꯄ ꯈꯔ ꯂꯩꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯗ ꯃꯦꯟꯂꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯇꯦꯛꯅꯣꯂꯣꯖꯤꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯏꯟꯚꯣꯜꯚ ꯇꯧꯗꯕꯗꯒꯤ ꯃꯗꯨꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯗꯨꯅ ꯁꯣꯛꯍꯟꯗꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯖꯈ꯭ꯔꯦ ꯑꯗꯨꯒ ꯏꯟꯚꯣꯜꯚꯇꯤ ꯇꯧꯔꯀꯥꯟꯗ ꯏꯟꯚꯣꯜꯚ ꯇꯧꯔꯤꯕ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏꯅ ꯏꯟꯚꯣꯜꯚ ꯇꯧꯔꯤꯕ ꯄꯣꯠꯇꯨꯗꯤ ꯀꯥꯟꯅꯕ ꯂꯧꯕ ꯉꯝꯗꯕꯒꯤ ꯑꯁꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯁꯣꯏꯍꯜꯂꯛꯄ ꯑꯃ ꯂꯩꯔꯦ ꯏꯁꯝ ꯁꯝꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯗꯨꯝ ꯇꯥꯕꯤꯔꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯛꯇꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯁ ꯑꯩ ꯊꯕꯛ ꯆꯤꯟꯗꯅ ꯒꯦꯝ ꯁꯥꯟꯅꯕ ꯁꯪꯗ꯭ꯔꯦ ꯍꯥꯏꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯑꯕ ꯀꯥꯡꯕꯨꯁꯤꯡꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯁ ꯒꯦꯝ ꯁꯥꯟꯅꯕꯗ ꯊꯕꯛ ꯑꯃ ꯁꯨ ꯁꯪꯗ꯭ꯔꯦ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯦꯀꯤꯡ ꯑꯣꯏꯕꯒꯤ ꯆꯥꯡꯁꯦ ꯈꯤꯇꯪ ꯒꯦꯝ ꯁꯥꯟꯅꯕꯅ ꯈꯪꯁꯨ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯂꯦꯛꯁꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯂꯦꯀꯤꯡ ꯑꯣꯏꯕꯒꯤ ꯆꯥꯡꯁꯦ ꯈꯔ ꯍꯦꯟꯅ ꯋꯥꯡꯉꯤꯕ ꯃꯤꯁꯤꯡꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯣꯜꯕ ꯇꯧꯁꯤꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯃꯥꯏꯅ ꯊꯣꯛꯂꯛꯏꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯀꯦꯜ ꯑꯣꯏꯕ ꯑꯦꯗꯚꯥꯟꯁꯃꯦꯟꯁꯤꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯌꯥꯝ ꯑꯩꯅ ꯈꯤꯇꯪ ꯅꯤꯡꯁꯤꯡꯖꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩ ꯑꯝꯇꯪ ꯂꯤꯖꯒꯦ ꯋꯥꯔꯤꯁꯦ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯌꯥꯃꯍꯥ RX 100ꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯌꯥꯝ ꯃꯤ ꯌꯥꯝ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯄꯨꯜꯂꯛꯄ ꯏꯌꯥꯝꯕꯁꯤꯡ ꯋꯥꯔꯤ ꯂꯤ ꯀꯩꯒꯤ ꯁꯤꯔꯤꯅꯣ ꯒꯥꯔꯤ ꯊꯧꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯩꯅꯤ ꯑꯩꯅ ꯑꯍꯥꯟꯕꯗ ꯅꯣꯛꯑꯦ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯌꯥꯡꯕ ꯊꯣꯛꯄ ꯒꯥꯔꯤꯗꯣ ꯈꯔ ꯐꯤꯡꯕꯅꯤ ꯌꯥꯡꯕꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯅꯕ ꯃꯤ ꯂꯩꯌꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯃꯗꯨꯒꯤ ꯇꯥꯛꯅꯕ ꯃꯤ ꯑꯝꯇ ꯂꯩꯇꯕꯅꯤꯅ ꯄꯛ ꯑꯃ ꯍꯧꯒꯠꯈ꯭ꯔꯀꯥꯟꯗ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯗꯅ ꯑꯦꯛꯁꯥꯏꯠꯃꯦꯟ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯣꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯊꯧꯕꯅꯤꯅ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯑꯦꯛꯁꯥꯏꯇꯤꯡ ꯑꯣꯏꯕ ꯃꯤꯁꯤꯡ ꯊꯧꯕꯅꯤꯅ ꯉꯁꯥꯏ ꯀꯟꯇ꯭ꯔꯣꯜꯒꯤ ꯋꯥꯈꯜꯗꯤ ꯊꯣꯏꯗꯣꯛꯅ ꯈꯟꯗꯕꯤꯗ ꯊꯧꯔꯀꯥꯟꯗ ꯉꯁꯥꯏ ꯀꯟꯇ꯭ꯔꯣꯜ ꯉꯝꯗ꯭ꯔꯀꯥꯟꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯀꯥꯟꯗ ꯁꯤꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯃꯗꯨꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯏꯝꯄꯦꯛ ꯑꯣꯏꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯝꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯕꯒꯤ ꯆꯥꯡꯁꯦ ꯈꯔ ꯋꯥꯠꯈꯤꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯕꯦꯁ ꯑꯣꯏꯔꯗꯤ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯑꯗꯩꯗꯤ ꯏꯟꯇꯔꯅꯦꯠ ꯌꯨꯖꯦꯁ ꯁꯤ ꯃꯌꯥꯝ ꯈꯪꯉꯦ ꯑꯗꯣꯃꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯗ ꯅꯦꯒꯦꯇꯤꯞ ꯑꯣꯏꯕ ꯏꯝꯄꯦꯛ ꯐꯪꯗꯕ ꯅꯠꯇꯦ ꯉꯁꯥꯏ ꯖꯁ ꯂꯥꯏꯛ ꯌꯥꯃꯍꯥ RX 100ꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯒ ꯁꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯁꯨ ꯐꯣꯟꯁꯤꯗꯒꯤꯁꯨ ꯐꯣꯟꯗꯒꯤ ꯁꯤꯕꯗꯤ ꯀꯌꯥ ꯌꯥꯎꯔꯝꯗꯕ ꯌꯥꯏ ꯃꯤꯠ ꯁꯣꯛꯄ ꯈꯣꯠꯄ ꯁꯤꯗꯤ ꯃꯥꯒꯤ ꯗ꯭ꯌꯨꯔꯦꯁꯟ ꯂꯣꯡ ꯗ꯭ꯌꯨꯔꯦꯁꯟꯗ ꯏꯝꯄꯦꯛꯁꯦ ꯈꯖꯤꯛ ꯄꯤꯔꯀꯥꯟꯗ ꯏꯚꯟ ꯑꯦꯗꯤꯛꯁꯟ ꯍꯣꯏ ꯐꯣꯟ ꯑꯦꯗꯤꯛꯁꯟ ꯈꯥꯡꯒꯅꯤꯀꯣ ꯁꯤꯒꯨꯝꯕ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯑꯗꯣ ꯃꯁꯤꯁꯤꯅꯗꯤ ꯑꯩꯈꯣꯏꯗ ꯗꯥꯏꯔꯦꯛ ꯁꯣꯔꯠ ꯇꯥꯔꯝ ꯏꯝꯄꯦꯛ ꯑꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯒꯤ ꯆꯥꯡꯁꯨ ꯋꯥꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯃꯁꯤꯗꯩ ꯀꯜꯍꯧꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃꯁꯨ ꯐꯪꯉꯤꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤ ꯂꯧꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯃꯦꯟ ꯑꯣꯏꯅ ꯌꯦꯡꯉꯣ ꯐꯣꯟ ꯄꯥꯏꯔꯤꯕ ꯄꯣꯠꯇꯨꯗ ꯑꯦꯅꯤꯊꯤꯡ ꯅꯪꯅ ꯊꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯑꯣꯏꯔꯣ ꯐꯤ ꯁꯨꯕꯒꯤ ꯑꯣꯏꯔꯣ even how to go to toilet na ꯊꯤꯔꯁꯨ ꯅꯪ ꯑꯗꯨꯝ still you will find a lot of resource ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯤꯀꯣ ꯑꯗꯩ ꯈꯪꯅꯕ ꯅꯪꯅ ꯈꯪꯅꯤꯡꯉꯤ ꯄꯣꯠꯇꯨ ꯂꯣꯏꯅꯃꯛ ꯐꯪꯅꯤꯕ ꯑꯗꯨꯕꯨ ꯑꯩꯅ ꯊꯤꯗꯣꯏꯕ ꯄꯣꯠꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯅꯪ ꯊꯤꯗꯣꯏꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡ ꯃꯦꯟ ꯑꯣꯏꯅ ꯄꯤꯛꯏꯕ ꯑꯉꯥꯡꯁꯤꯡꯅ ꯑꯩꯈꯣꯏꯅ ꯐꯣꯟ ꯄꯥꯏꯍꯟꯕꯤꯒꯅꯨ ꯍꯥꯏꯔꯤꯁꯦ ꯐꯣꯟ ꯑꯦꯗꯤꯛꯁꯟꯗ ꯑꯣꯏꯅ ꯐꯪꯍꯧꯗꯦ ꯃꯁꯤꯗꯒꯤ ꯐꯪꯉꯛꯀꯗꯕ ꯔꯤꯁꯣꯔꯁꯐꯨꯜ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯅꯠꯇ꯭ꯔꯒ ꯅꯣꯂꯦꯖ ꯁꯤꯗꯒꯤ ꯐꯪꯍꯧꯕ ꯍꯥꯏꯕꯁꯤ ꯈꯤꯇꯪ ꯇꯐ ꯑꯣꯏꯅꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯅ ꯄꯥꯏꯍꯟꯕꯤꯒꯅꯣ ꯍꯥꯏꯔꯤꯅꯤ ꯑꯗꯨꯒ ꯏꯟꯈꯠꯂꯛꯑꯕꯁꯤꯡꯅꯁꯨ ꯈꯪꯕꯤꯌꯨ ꯐꯣꯟꯁꯤꯗ ꯑꯩ ꯀꯃꯥꯏꯅ ꯀꯥꯟꯅꯕ ꯂꯧꯗꯣꯏꯅꯣ ꯑꯩꯅ ꯈꯪꯗꯕ ꯁꯤꯃ ꯈꯪꯗ꯭ꯔꯦ ꯁ꯭ꯀꯨꯜꯗꯒꯤ ꯁꯤꯃ ꯇꯥꯛꯂꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯊꯤꯕ ꯃꯇꯝꯗ ꯂꯣꯏꯅ ꯐꯪꯒꯅꯤ ꯑꯣꯔ ꯏꯚꯟ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯥꯟꯗꯣꯏꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯟꯗꯤꯌꯥ ꯃꯆꯥꯅꯤ ꯑꯩ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯌꯥꯝ ꯄꯤꯛꯄ ꯃꯅꯤꯄꯨꯔꯗꯩꯅꯤ ꯅꯣ ꯅꯠꯇ꯭ꯔꯦ ꯃꯔꯝꯗꯤ ꯅꯠꯇ꯭ꯔꯦ ꯑꯩ ꯃꯅꯤꯄꯨꯔꯗ ꯄꯣꯛꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯄꯣꯛꯏ ꯑꯗꯨꯕꯨ ꯅꯪ ꯑꯃꯦꯔꯤꯀꯥꯗ ꯀꯩ ꯆꯠꯅꯔꯤ ꯖꯄꯥꯟꯗ ꯀꯩ ꯆꯠꯅꯔꯤ ꯑꯣꯔ ꯏꯚꯟ ꯆꯩꯅꯥꯗ ꯀꯩ ꯆꯠꯅꯔꯤ
ꯅꯪ ꯂꯣꯏꯅꯃꯛ ꯈꯪꯕ ꯉꯝꯃꯤ ꯂꯣꯏꯅꯃꯛ ꯊꯤꯕ ꯉꯝꯃꯤ ꯑꯗꯒꯤꯗꯤ ꯅꯪꯅ ꯁꯤꯗꯒꯤ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯆꯥꯏꯅꯥꯗ ꯁꯦꯜꯁ ꯇꯧꯒꯦ ꯑꯣꯔ ꯖꯄꯥꯟꯗ ꯁꯦꯜꯁ ꯇꯧꯒꯦ ꯑꯣꯔ USAꯗ ꯁꯦꯜꯁ ꯇꯧꯒꯦ ꯏꯠꯁ ꯑꯣꯜ ꯂꯣꯏꯅꯃꯛ ꯑꯦꯛꯁꯦꯁꯤꯕꯜ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯐꯝꯗꯨ ꯀꯔꯤ ꯆꯠꯅꯔꯤ ꯈꯪꯕ ꯉꯝꯃꯦ ꯃꯐꯝꯗꯨꯗ ꯅꯪꯅ ꯄꯣꯠ ꯌꯣꯟꯒꯦ ꯍꯥꯏꯔꯁꯨ ꯉꯝꯃꯦ ꯍꯣꯏ ꯀꯃꯥꯏꯅ ꯌꯣꯟꯗꯣꯏꯅꯣ ꯍꯥꯏꯕ ꯊꯤꯔꯒ ꯌꯦꯡꯀꯥꯟꯗ ꯈꯪꯒꯗꯕꯅꯤ ꯑꯗꯨꯕꯨ ꯊꯤꯒꯗꯧꯕ ꯄꯣꯠꯇꯨꯅꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯅꯪ ꯃꯅꯤꯄꯨꯔꯗ ꯄꯣꯛꯑꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯕꯥꯎꯟꯗꯔꯤ ꯑꯃ ꯂꯩꯔꯀꯥꯟꯗ ꯇꯦꯔꯤꯇꯣꯔꯤꯒꯤ ꯃꯅꯨꯡꯗ ꯋꯥꯛ ꯇꯧꯕꯒꯤ ꯃꯇꯝꯗꯣ ꯍꯧꯖꯤꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤ ꯑꯣꯄꯟ ꯑꯣꯏꯕ ꯌꯥꯝ ꯊꯤꯅ ꯒ꯭ꯂꯣꯕꯦꯜ ꯂꯦꯚꯦꯜꯗ ꯒ꯭ꯂꯣꯕꯦꯜ ꯁꯣꯁꯥꯏꯇꯤꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯒ꯭ꯂꯣꯕꯦꯜ ꯂꯦꯚꯦꯜꯗ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯃꯒ ꯑꯃꯒ ꯏꯟꯇꯔꯦꯛ ꯇꯧꯕꯒꯤ ꯐ꯭ꯌꯨ ꯁꯦꯀꯦꯟꯗ ꯏꯟꯇꯔꯦꯛ ꯇꯧꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯩꯈꯣꯏ ꯂꯣꯏ ꯐꯪꯉꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁ꯭ꯃꯥꯔꯠ ꯐꯣꯟꯗꯨꯗꯒꯤ ꯁꯦꯜ ꯐꯣꯟꯗꯨꯗꯒꯤ ꯀꯥꯟꯅꯕ ꯂꯧꯅꯕꯒꯤꯗꯃꯛꯇ ꯊꯤꯒꯗꯧꯕ ꯄꯣꯠꯇꯣ ꯑꯗꯨꯁꯨ ꯏꯚꯟ ꯐꯣꯟꯗꯨꯗꯒꯤ ꯊꯤꯔꯀꯥꯟꯗ ꯐꯣꯟꯗꯨꯅ ꯑꯗꯨꯝ ꯅꯉꯣꯟꯗ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯍꯟꯕ ꯌꯥꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯀꯔꯤ ꯊꯤꯗꯣꯏꯅꯣ ꯁꯨꯡꯈꯪ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯑꯅꯛꯄꯗ ꯂꯩꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯇꯥꯟꯅꯕꯤꯌꯨ ꯃꯣꯏꯅ ꯈꯪꯕ ꯑꯥꯏꯗꯤꯌꯥ ꯈꯔꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯛꯄ ꯌꯥꯏ ꯑꯣꯔ ꯏꯚꯟ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯑꯣꯔ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯣꯔ ꯌꯨꯇ꯭ꯌꯨꯕꯇ ꯃꯦꯁꯦꯁ ꯊꯥꯕꯤꯔꯛꯑꯣ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯩꯅ ꯈꯪꯕ ꯂꯩꯇꯥꯔꯒꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯒꯦ ꯑꯩꯁꯨ ꯑꯗꯨꯝ ꯑꯩ ꯏꯟꯇꯔꯦꯛ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯅꯔꯀꯥꯟꯗ ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯗꯨꯕꯨ ꯊꯤꯕ ꯍꯧꯗ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯜꯆꯔꯦꯜ ꯂꯦꯛꯇ ꯑꯗꯣ ꯂꯦꯛ ꯑꯣꯏꯔꯤꯕ ꯄꯣꯠꯇꯣ ꯐꯨꯀꯠꯄ ꯉꯝꯗꯅ ꯑꯗꯨꯝ ꯂꯦꯛ ꯑꯣꯏꯔꯒ ꯂꯩꯍꯧꯅꯤ ꯃꯗꯨꯅ ꯂꯣꯡ ꯇꯥꯝꯗ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯂꯣꯡ ꯇꯥꯝꯗ ꯏꯝꯄꯦꯛ ꯇꯧꯕ ꯄꯣꯠꯅꯤꯅ ꯂꯣꯡ ꯇꯥꯝ ꯏꯝꯄꯦꯛ ꯂꯩꯈ꯭ꯔꯀꯥꯟꯗ ꯑꯦꯗꯤꯛꯁꯟ ꯂꯥꯛꯈ꯭ꯔꯀꯥꯟꯗ ꯑꯩ ꯑꯥꯏ ꯑꯦꯝ ꯑꯣꯜꯔꯦꯗꯤ ꯂꯦꯠ ꯍꯥꯏꯕ ꯄꯣꯠꯇꯣ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯉꯁꯤ ꯍꯦꯛꯇ ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯊꯤꯕ ꯍꯧꯕꯤꯌꯣ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯃꯤꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯒꯅꯤ ꯅꯪꯅ ꯁꯨꯡꯎ ꯎꯗ꯭ꯔꯤꯕ ꯄꯣꯠ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯌꯨ ꯀꯦꯟ ꯐꯥꯏꯟ ꯑꯣꯟ ꯏꯟꯇꯔꯅꯦꯠ ꯌꯨ ꯀꯦꯟ ꯐꯥꯏꯟ ꯐ꯭ꯔꯣꯝ ꯑꯦꯕ꯭ꯔꯤꯋꯥꯔ ꯌꯨ ꯀꯦꯟ ꯁꯔꯆ ꯑꯞ ꯌꯨ ꯀꯦꯟ ꯂꯨꯛ ꯑꯞ ꯑꯣꯟ ꯏꯟꯇꯔꯅꯦꯠ ꯅꯪ ꯑꯗꯨꯝ ꯐꯪꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯦꯒꯤꯡ ꯑꯣꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯑꯣꯜꯔꯦꯗꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯒꯤꯡ ꯑꯣꯏꯔꯤꯕ ꯄꯣꯠꯁꯦ ꯆꯤꯡꯈꯠꯍꯟꯁꯤ ꯑꯩꯈꯣꯏ ꯇꯝꯁꯤ ꯈꯪꯁꯤ ꯃꯁꯤꯗꯒꯤ ꯂꯥꯛꯀꯗꯕ ꯅꯦꯒꯦꯇꯤꯞ ꯏꯝꯄꯦꯛꯁꯤꯡ ꯑꯩꯈꯣꯏꯗ ꯌꯧꯍꯟꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅꯕ ꯑꯩꯈꯣꯏꯒꯤ ꯅꯣꯟ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯀꯜꯆꯔ ꯍꯥꯏꯇꯥꯔꯦ ꯃꯦꯟꯇꯦꯜ ꯊꯣꯠꯁꯦ ꯃꯦꯟꯇꯦꯜ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯍꯦꯟꯒꯠꯍꯟꯅꯕ ꯆꯥꯎꯈꯠꯍꯟꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯠꯅꯃꯤꯟꯅꯁꯤ ꯌꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩ ꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯈꯛ ꯁꯤꯅ ꯑꯩꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯣꯀꯦ ꯑꯣꯏꯖꯔꯒꯦ Thank you for watching until the end of my video. Thank you so much and see you in the next video.